Chief Minister ne Startup Manipur gi makhada lupa koti kaya gi sanfam entrepreneur sing da yenthokre MyGov project su hangdokre. Imphal Ziri lambi gi nungbada lalhobani chingnaba singna potchei manghan takhan bagi mayokta Jiribam ima kaikel da wakat mifam chathakre. Amasung sana khonabada thawai yawban naha amadi angang sing namsinduna thambagi mahutta AR da sinabiyu haina Assam Rifles ki Director General Lieutenant General Sukhdeep Sangwana appeal tawrakni. Mayam bukurumzari adomna yengbiribasi Impact News ni ai momoka salamna hauzik pungza asi fawbagi maruiba pausing miyam da pizari. Startup Manipur gi makhada lamdam asigi entrepreneur amadi inthalakliba industry macha chatret ka marfudara nipanda Chief Minister Nongthombam Birena luchingduna lupa koti kaya gi sanfam yenthokhibaga loinana Manipur lengaka miyamga samnahan gadawriba MyGov project su Chief Minister na hangdokre. Chief Minister Nongthombam Birena matam amada insurgency ki achauba chaitheng ama leibadagi lamdam asida entrepreneur sing leiramdaba adu haujiktik entrepreneur kaya tholaktuna naha kaya thabak pihan baga loinana sermitlonda achauba ahongba lakle haina phungdokhi. Imphal East ki Palace Compound laiba City Convention Center da pangthokiba Manipur Startup Conclave amasung MyGov project hangdokpagi thauramda Chief Minister Nongthombam Birena wafam asi phongdokibani. Thauram aduda Chief Minister Nongthombam Birena lamdam asida makhut masa haiba wakhal lausing laiba mioi kaya lairi Manipur laingakna lamdam asigi masana masabu thabak pijaningba naha amadi mioi singda startup ki khudong chaba mateng Pibadagi Mai Pakna Factory Industry Macha Sing Chalai Rakpada Harauba Phungdokhi. Chief Minister na Thauram aduda Makhata na lamdam asigi miyamna sermilonda achauba ahongba purakkani haibagi thajabasu thamki. Thauram aduda Department of IT na lengaka miyamga nakna na Nakal anigi pau faudok faujin taunabagi pandamda MyGov project website manipur.mygov.in su Chief Minister Nongthombam Birena hangdokhi chahi asigi oina startup Manipur gi revenue state startup ki makhada entrepreneur nifu idea state startup ki makhada mioi chamnga humpudara manga amasung entrepreneur support scheme gi makhada entrepreneur chamaga humpudara taretta sanfam sing thauram aduda khusinaki. Every startup na mating pang matunga hana sahi muda karo la kuntragi generator income generator transaction to na mudu si crore ni matula kare mi tara thabo pira mudu mi yang kai thabo pira kare sine ko na bangs ngasi ma ko na startup na hugore si ko na Manipur da thabo phangdawi samsya lai su yamun ngasai te yaw ro ma MBA lo raga adagi training center raga adagi training center raga moi they are confining only in few areas. Aduk jiki semua ini kau mana masih support sih tahu bila kita mau ini tahu kita activities tu yang I firmly believe and trust to the people of the state. Aku ikoran jadal expansion Manipur dah makata na tahu orang sih. Manipur dah sih kau vertical expansion, flat system. Kau thabo mapung kerja tahu orang tu hogerat. Masih ada flat system sih kau cakap orang kata lain ni agriculture lian je kalau udah dia kau kerja Thauram aduda saruk yakiba Deputy Chief Minister Yumnam Joy Kumar na lengak asina hek lengak pairak padagi lamdam asi karamba mawong da chawkhat hansigi haiduna khanaduna lakli lamdam asigi senmilon asi chawkhat handana lamdam asi chawkhat pa ngamloi haiduna masana masabu thabak bijaningba mioi kaya lengak na saugat padagi ahongba lakpa haure masana masabu thabak bijabata natana lamdam asigi miyambu thabak piba ngamnaba hotnaba khudingmak lengak asina saugat kani haina su phongdokhi. Our productivity, though it is quite high compared to the other states, we seem to be just satisfied with it. As a result, what is happening is that today, the primary food, primary cereals, etc., we are depending on importing from outside the state. Today, as you know, the cost of rice per kg for the local rice has stood up above 50 rupees. This is unthinkable, this is unimaginable. Are we paying enough attention to this aspect? Probably not, but I'm happy to see that many of the entrepreneurs present today are also giving focus on this sector.
Enlightened Knowledge EK Higher Secondary School na sinduna Indian Space Research Organization ISRO ki Chandrayaan 2 mission amati mission asi aroiba mitkupta fail oikibagi matangda lecture program amang asi pangthokre sangakfam da laiba Enlightened Knowledge Higher Secondary School ki campus ta pangthokiba thauram atuda physics ki ojasu oiriba school asi governing body ki chairman P Sharat Chandrana lecture pikhi thauram aduda school asigi teaching amadi non teaching staff guardian amadi mahairoi kayana saruk yaki lecture program aduga mari lainana P Sharat Chandrana haikibada India ki moon mission Chandrayaan 2 mai pakna launch tawkraba matungda aroiba mikupta fail oikiba aduna laibak asida lairiba miyamda ninghanaba oikide mission asigi matungda tha laibak khakta natana atopa mafam sing thijinba amadi khangnaba hotnabagi achauba lambi ama oiri ngasigi lecture asi ISRO gi Chandrayaan 2 mission amadi mission asi fail oikibagi matangda lamdam asigi miyam maru oina mahairoi singda khanghanduna makoida space research amadi masina mahairoi singda pigadawriba khudong chaba sing adu khanghananabagi pandamda pangthokpani haiki Armstrong Aldrin Tungumna, Manipurgi, Kanagumba Satra, Scientists, no money Tungapaya, Havigi Asagaloina, Nashi, Angang Singasida Quina, Puning Togut Poena, Space Gizagat Asida, Barasuyano Manjintari, Ningan Nabaya, de Havigi the Makta, I could sing a said nobody, Matic Saba scientists Waduna, Manipurgi Amadi Baratki, Amadi Piti with the mumming labor scientists Pabu, where Pangamna Nabagi, Wakalo Namada Quina, Nasigi program, Chandrayaan 2 mission of the ISRO, and the PEL in is soft landing hyper program say, Pangtok Chandrayaan 2 gi matung da lakadoriba Bharat ki tongan ba space mission kaya da Manipur da gi su scientists kaya yahunduna Manipur su Prithvi gi manung da lemjaningai weraba adu gumba lamda mama habdo wehanna bi ashagaloina space ki mission shi pangthok shabani Voluntary Donors Group Manipur na tha ahum khudingi leptana pangthorakpa EP bagi thauram ge manung channa ngasisu group asina sintuna EP bagi thauram ama RIMS blood bank ta pangthokre EP bagi thauram aduda Manipur gi tongan ba mafam kaya dagi lakpa blood donor kuntra rom na EP ki ngasigi thauram aduga mari lainana group asigi secretary Elangbam Lokendro na phongdorakpada group asina lamdam asida thengnari ba igi awaba asi uduna tha ahum khudingi EP bagi thauram asi pangthoktuna lakli Makatana su group asina EP bagi mathakta mahak masa yauna group asigi thaumi tarukna makoina siraba matungda makoigi hakchang ki organ sing RIMS da kathokani haiki Patang swais the break amalawzage break ki matungda Imphal Ziri lambi da lalhobani chingnaba singna potchai manghan takhan bagi mayokta Ziribam ima kaithel da wakat mifam chathaki bagi pau amati Manipur amasung malem gi tongan ba I pau sing puduna lakchage Impact News pu miding taduna lebiu mayam bo amuka na taram na okchari bulletin asigi makha taba pau miyam da pizari Imphal Ziribam National Highway da Imphal dagi Ziribam tamna lakpa gari shingdagi potchai Purakpagi paisa pide haituna nungbada lalholup kharana potchai manghan takhan bagi mayokta ngasi Ziribam ima kaithel da kaithel phambi nupi kayana wakat mifam chathakre wakat mifam aduda Ziri ima kaithel chawkhat thaurang lupki general secretary and Khuman Laimana Paumi Singh da phongdorakpada nongmagi hingnabagi damak manama sing potchai yonduna hingjariba potfam phambi singda asigumba lalholup kharana nungbada paisa pide haiduna potchai manghanba thugaiba asi athuba matamda topiu athuba matamda asigumba thawong asi Manipur gi lengakna yengsinbiu haiki इंसान नपी खक्ता जोलगा दुम हिंग बनी अदुदा करी पार्टी नरा टैक्स बुरा अमा अनि दा लुपा सामा लिसिंग नि बसे एको हिंग बंगमद्रे अदुगी मी मयाम अदु तौदनबा खरा येंगबिरो हाइबसे एको मी मयाम पाम्बा खक्तने नुपी मयाम सी पाम्बा मखाइ से पोजम बंगाक्तने इंसान नपी दगे हिंगरगा जोलगा हिंग बंगाक्तने एको Assam Rifles na lairiba asi Miyam Gini matam chupagi oina Miyam Gidamakta laikigani haina Assam Rifles ki Director General Lieutenant General Sukhdev Sangwana phongdorakli wafam asing asi Headquarters IGR South na sinduna Kuman Lampak Sports Complex ta laiba Bal Bhavan da pangthokiba Assam Rifles ex serviceman relega mari lainana phongdokibani Sukhdev Sangwana makatana haikibada karigumba imung singda sportsman amadi sana khotnabada thawai yawba leirabadi manak nakpa AR unit singda chattuna pau
फाउदोकनबियु मखोइबु AR की माइकेदगी ट्रेन तौबगा लोइनना रिक्रूटमेंट दा सरुक याहनगनी हाइना महाकना फोंदोकी टैलेंट हंट कीजिए अपने गांव में, जो स्पोर्ट्समैन है वो आसाम राइफल को दीजिए, हम भर्ती करेंगे, ट्रेन भी करेंगे। इसके अलावा जो कोई आपके बच्चे हैं या आपके घर में आपके ग्रैंडसन, ग्रैंड चिल्ड्रन हैं, ग्रैंड डॉटर्स हैं, उसको भी आप आसाम राइफल यूनिट में लाइए, उनको ट्रेन करा के उनको भर्ती कराइए। ये फैसिलिटीज़ आपके पास हैं क्योंकि आपके हर गाँव के नज़दीक कोई ना कोई आसाम राइफल यूनिट है, इसका फ़ायदा उठाइए। ये हमारा मकसद है आपके साथ कनेक्ट रहने का, एंड आई एम श्योर आप लोग इसके बारे में गौर करेंगे, सपोर्ट करेंगे हमारे इनिशिएटिव्स को, और कभी भी ये महसूस आप नहीं करेंगे कि आसाम राइफल आपका देखभाल नहीं करेंगे। हम आपके साथ हैं, आपके साथ थे और आगे भी रहेंगे। लेबागासी कोनुंग न्यू दिल्ली दा अनौबा मोटर व्हीकल्स एक्ट चटनाहनबा यारोय हाइदुना ngarang नोमगी ओइबा ट्रांसपोर्ट स्ट्राइक चथखरे यूनाइटेड फ्रंट ऑफ ट्रांसपोर्ट एसोसिएशन ना कौखिबा स्ट्राइक असिना मरम ओइरगा प्राइवेट बस सिंग टैक्सी अमदी ऑटो रिक्शा ना चिंगबा गाड़ी अमता चेनाखिदबना मरम ओइरगा लैंगा की एम्प्लॉई सिंग अमदी महैरोय कयाना चथोक ससिन तौबदा चाउना खुदोंग चादबा मायोकनखि अदुबु पामदबा थौहनिंगदबा थौदोक थोखिबगी पाउदी लेते हाइरी। हिमाचल प्रदेश लाक्लिब अक्टोबर 3 फाउबा चथगदौरिबा मरीरक सुबा सीनियर मेंस नेशनल बॉक्सिंग चैंपियनशिप मणिपुर स्टेट की महूत सिंधुना सरुक यागदबा सानरोइसिंग खन्ननबगीदमक ट्रायल सेलेक्शन लाक्लिब सेप्टेम्बर 19 पांगथोकलगनी। अकुपा मरोलगीदमक सगोलबंद लैबा मणिपुर एमेच्योर बॉक्सिंग एसोसिएशन की ऑफिस गी लाक्लगा खंगलब यागनी हाइना MABA की चेरोल अमना खंगलकली। अरोइबदा बुलेटिन असगी हेडलाइंस अमुहन मियामदा थमजगे। चीफ मिनिस्टर ने स्टार्टअप मणिपुर की मखादा लुपा कोटी कया की सेंफम एंटरप्रेन्योर सिंह द येंथोखरे माइगो प्रोजेक्ट सु हांगदोखरे। इम्फाल जिरी लंबी की नुंगबादा लालहौबनी चिंगनब सिंगना पोचै मांगहन ताकहनबगी मायोगदा जिरीबाम इमा कैथेलदा वाकत मिफम चथखरे। अमसुंग साना खोनबदा थवाई यावबा नहा अमदी आंगांगसिंग नमसिंदुना थंबगी महुता AR दा सिनबियु हाइना असम राइफल्स की डायरेक्टर जनरल लेफ्टिनेंट जनरल सुखदीप संगवाना अपील तौरखली।